ngasi phongkiba tongan Manipuri sifongsingi amaruibi pausing khongosaraga Manipur top channel gi maikei miyamna thamjagi ahanbada police na amung hana fajinkre Little Flower School gi gate bomb pokhai ba thaudoka mari leinana Lampel police na fakhiba miyoi kona judicial custody da remand pi khrabasu atopa bomb pokhai ba thaudo amaga mari leinana lokhat pa case the Imphal police station gi kangbuna formal oina amung hana fajinkre Imphal Police Station ki kangbuna court haizara bamatung formal oina amuk hana fajinkraba miyoi Imphal East District ki kangla sangom sangdigi thaunaujam risi luwangsa sainifu tru apokpa selung kauba mani tha sigi manga Little Flower School gi geta bomb pokhayan kiba thauto kamari leinana Lampel Police na makpo faraga makoi gi custody da thamlaba matung ngarang session judge NIA court Imphal West ki mamang na putoki Lampel Police ki aywana maku jail thajin bina ba court tak haijarabadagi maku judicial custody remand piki marasida me manga ge ayukta nagamapal namabam lairakta leiba Sasitra car house ki mamang na bomb pokhai ki ba thaudu amaga mari leinana lokhat pa case amagi matang da makpu phana bagi ayaba pibina ba Imphal Police Station gi maikei digi haijaraki Little Flower School gi case ta kona judicial custody de remand tawrabasu kona ayogi wafam taraba matungna makpu Imphal Police Station gi custody da numit mangani haibadi July 19 fawba remand piki haina pausna makhatana sa phungdorakli Makasa tarafoina to papaw mana Arunachal la thoklibi isingi sauda landslide thokpadagi sahi taraga tarukta ngairibi nupa masa ama laikidre Sayol amarungi mamangdagi Arunachal Pradesh ta leptana nong surakpana maramoiduna state asigi West Sian district ta sauna landslide thokpadagi sahi taraga tarukta ngairibi nupa masa ama nan tharaglibe singi leba aduna phumjinduna sian kredi laikidraba angang adu Arunachal Pradesh ki West Siang da leiba Rage hili kaupa miwe amani haiba khangmangamle maangna lambida motorcycle thouri ngaida khonghawdana landslide thurakpadagi maki gari ga konana yamlaba leibakna phumjinduna sikhibne haidi thaudu oduda pilon daider tai abu sei taraga manga kauba kurung kume district gi nupa masa amadi usina sina nathawre maki masada aso apan khara yawbana tana khudong thiningai di oidra haidi leptana surakpa nongna maram oiduna state capitals Itanagar gi manak nakna leiba Sud Belesta asoba landslide se thokibene haidi laikhidraba rage hili amadi ma ki maru tai abosi dokum colony dagini Itanagar da koiba lakhibani makhoi anima Rono Hills ki RGU the boxing selection trial ki damag yawba lapada lebak thiba thaudo se thokibene haidi laikhidraba rage hilina gari edu thobani ma state asigi maming leirakliba boxing ha mani Maangna boxing masana pamadana tana Indian Army ama oina lebaki thavak tawba pama lekhi thaudu oduda car ama su sathina akaya toy nangki adubu lebak phabadi car adugi driver adudi usina sina hingaw rehari thaudu si thokraba matungda Papum Pure district police na thijin humjin baga loinana thaudu sigi matangna IPC gi section 172 gi makhara case ama register tawkhre Laikidraba nupa masa adugi haksang na maki imung manungi miyoi singda sab sabo ain goeba thabak thoram sing satharaba matungda khusina kre hari hauzik landslide thokiba lambi edu laibak na paisinduna laikibadagi lambi satok sasin yadana laidi lainga ki maikedi gi laibak sing adu kothoktuna lambi phaunana ba kana hotnari hari thaudo siga mari lainana IAS officer tolo Portomna India Today re phongdokibada state asida lairiba miyoi singna district amadagi amada sathok sasin tawba matamda akan manong sina maramoiduna lambi ningkhaiba landslide thokpa kaya thokpana maramoiduna sathok sasin tawriba miyoi singna masai goeba section thorang sing lokholaga satnana ba appeal tokhi tolo potom na makhatana phongdokpada state asigi citizen singna makoi na lairiba mafam sing adu landslide prone oide haina khalabadi khudakta matam kharagi oina atokpa mafamda hongdoknaba district administration na sinbigadabani akanba nongmara asida mafam adugi miyoi singna makhoigi lairiba yumamadi laifam sing adu safe oidre haina khangbaga khudakta district administration na pau pibiduna mafam hongdoknaba sinbiyu haibu wafam su phongdokhiari makasa tharakpoina sanalebak pauksir phongba topa pawmana thengu singjinda semgaliba water amusement park loisilakadore
Imphal East District ki manungsana laiba awang posangbam thingu singjin da semgaliba water amendments park athupa matam da loisilaklagani haujuk oiriba semga sagatpagi mawong adu ngasi Chief Minister nongthoma Berena masum Health Minister Dr. Sapam Ranjana lusingba timamana hakthengna yengsinkhre water amendments park asi kumja English aniga kunga mathoidagi saba horakhibani Ministry of Finance की Special Assistance for Status under Capital Expenditure की सेंथंग मखादा पाक असे सेमगलखिबनी लुपा करोड़ निफुरोंगी प्रोजेक्ट असी हेक लोइरकपदा एम्यूजमेंट पार्क अमसुम मर्जिंग पोनी कॉम्प्लेक्स का लोइनना ख्वाइदगी मसक थोकपा स्टेट असिगी टूरिज्म स्पॉट ओइरगनी थाजनरी वाटर एम्यूजमेंट पार्क असिगी मतांगना मणिपुर लेंगा की टूरिज्म डिपार्टमेंट की डायरेक्टर W.A. बोहल न पाउसी एसिदा हाई Amusement policy angang singda yumpam oiraga singbatpani ishinga mari leinaba angang singi sanapam ayamba yaure masigi mathakta adventure sports aniyamasu simgale punama sigi mathakta water amusement park asi maikai mari dagi koini yengba yananaba tawi train amasum senhananaba samgatpa losilakle hariba mafam si state asigi tourism gi faraba mafam ama oirakpasida manaknakpada leiba khunja singna semgatpa leikol sina hena thawai hapadori mangna makhata na haki merging pony complex hengang singda sagal liba fit samaga kun wangba sagol kangjai gi mitam amasum water amusement park asiga pulap punsilaga maike somda lam koibe singi miyeng pham ohengani Chief Minister Nongthongbam Berena di project asi June tha asigi manungna loisinna ba yamna kana pauktak pibale anumapu June tha asida loipa ngamdraga su lakliba August natragana September dadi mapung fana loiragani handak pangtokadriba sangai festival asidadi lamkoiba mayamgi ngaihakta oiraga su pothapam ama piba ngamlagani haina tourism department na thazari haina su paus na makatana fongdorakli Lushilapoi Naharol gi thaudang poksi the fongba topa pawmana Assam ni sing saumadi landslide thokpadi si kibami humfugan to shure maru eba highway sing things in crack Assam na nong left na subadi sing saumadi landslide thokibadi thaudokta si kibami masing humfugan to shu kibaga loinana capital Guwahati city gi maru eba lambi sing ising thumjin kibana maram oiraga satpa yakidre haina official source amana fongdorakli Assam khakta natana India gi awang nongpok state Meghalaya Arunachal Pradesh singba state singdasu isau sina khwaidagi sathiba sogalaba mafam singoidi Assam ni sing isau gi sang se leptana hengalakibadagi sikhiba miyoi masing humfugani te shukre amadi million kya man isau sina maram oiraga awaba mayun hale ngasi ayuk ising isau sida miyoi nipan irak natuna sikhibadagi state asida sikhiba miyoi masing ngasi punna humfugani te shure Handaki matam khara sida north east ki region sida nong lepa leitana subadagi ising isawmadi landslide thokpana maram oiraga achauba city singi lambi ising thumjinbana maram oiraga satpa yakidre India gi meteorological department IMD na forecast tawkhibada region asina June gi tang kun fawbari nong leptan sukhigani local disaster management gi officials singna haikibada ising isaw gi phibam asi hena sathira pa loinana Assam amadi Meghalaya state ta khudong thine oiba phibam amada lakle Assam gi oina district kunthra rom henbada leidiba miyoi million 2.6 rom henbadi isaw sina awaba mayuna hale miyoi lakh 1.5 rom henbana relief camp Satrek ka humfuga mga da sangjafam lawduna leidi hain state disaster management gi report na fongdorakli haujugo ina di miyam paus matang sa lusinjara gi miyam puna no update ngaminasi and thank you